ꯑꯩꯁꯦ ꯃꯌꯥꯝꯗ ꯃꯁꯤꯒꯤ ꯑꯅꯧꯕ ꯁꯛꯐꯝꯁꯤ ꯃꯌꯥꯝꯗ ꯉꯁꯤ ꯈꯨꯗꯣꯜ ꯇꯝꯖꯒꯗꯧꯔꯤꯕ ꯁꯛꯐꯝ ꯑꯅꯧꯕꯁꯤ ꯇꯝꯖꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯑꯩ ꯃꯌꯥꯝꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯥꯟꯅ ꯅꯤꯡꯁꯤꯡꯖꯧꯒꯦ, ꯃꯗꯨꯗꯤ ꯑꯩꯒꯤ ꯁꯛꯐꯝ ꯑꯁꯤꯕꯨ ꯑꯍꯥꯟꯕ ꯌꯦꯡꯕꯤꯕ ꯑꯣꯏꯔꯒꯗꯤ ꯁꯤꯗ ꯁꯣꯏꯗꯅ ꯇꯧꯁꯤꯟꯕꯤꯌꯨ, ꯑꯃꯗꯤ ꯑꯩꯒꯤ ꯁꯛꯐꯝ ꯑꯁꯤꯕꯨ ꯊꯋꯥꯏꯅ ꯈꯣꯏꯗꯥꯕꯤꯕ ꯑꯣꯏꯔꯒꯗꯤ ꯁꯤꯗ ꯁꯣꯏꯗꯅ ꯇꯧꯁꯤꯟꯕꯤꯌꯨ꯫ ꯑꯗꯨꯒ ꯑꯩꯒꯤ ꯁꯛꯐꯝ ꯑꯁꯤ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯑꯩꯅ ꯃꯌꯥꯝꯗ ꯍꯪꯖꯒꯗꯧꯔꯤꯕꯅꯤ, ꯑꯗꯨꯉꯩ ꯏꯪ 1900ꯒꯤ ꯁꯇꯥꯞꯇꯤ ꯑꯗꯨꯋꯥꯏꯗ ꯄꯨꯊꯣꯛꯈꯤꯕ ꯀꯔꯤꯒꯨꯝꯕ ꯁꯛꯐꯝ ꯑꯃꯅꯤ꯫ ꯁꯛꯐꯝ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯄꯣꯄꯥꯏ ꯍꯥꯏꯅ ꯀꯧꯏ꯫ ꯄꯣꯄꯥꯏ ꯍꯥꯏꯔꯤꯕ ꯁꯛꯐꯝ ꯑꯁꯤ ꯃꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯏꯍꯥꯟ ꯍꯥꯟꯅ ꯄꯨꯊꯣꯔꯛꯈꯤꯕ ꯄꯣꯄꯥꯏ ꯍꯥꯏꯔꯤꯕ ꯁꯛꯐꯝ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤꯏꯍꯥꯟ ꯍꯥꯟꯕ ꯁꯛꯐꯝ ꯑꯗꯣ ꯀꯔꯤꯅꯣꯅ ꯍꯪꯖꯕꯅꯤ, ꯀꯔꯤ ꯃꯃꯤꯡ ꯀꯧꯕꯒꯦ ꯍꯥꯏꯖꯕꯅꯤ꯫ ꯃꯌꯥꯝ ꯋꯥꯍꯪꯁꯦ ꯑꯃꯨꯛꯇꯪꯒ ꯍꯪꯖꯔꯛꯏ꯫ ꯄꯣꯄꯥꯏ ꯍꯥꯏꯔꯤꯕ ꯁꯛꯐꯝ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯏꯍꯥꯟ ꯍꯥꯟꯕ ꯁꯛꯐꯝ ꯑꯗꯨꯒꯤ ꯃꯃꯤꯡ ꯀꯔꯤ ꯀꯧꯕꯒꯦ ꯍꯥꯏꯖꯕꯅꯤ꯫ ꯃꯌꯥꯝ ꯃꯁꯤ ꯍꯪꯖꯔꯒ ꯑꯩ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯗꯕꯒꯤ ꯕꯤꯗꯥꯏ ꯑꯗꯨ ꯂꯧꯖꯒꯦ꯫ ꯑꯗꯣꯝ ꯑꯗꯣꯝꯅ ꯈꯪꯕꯤꯕ ꯂꯩꯔꯒꯗꯤ ꯃꯈꯥꯗ ꯍꯥꯏꯕꯤꯔꯛꯎ, ꯑꯩꯁꯨ ꯈꯪꯖꯔꯒꯗꯤ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯖꯔꯛꯀꯦ꯫ ꯃꯁꯤ ꯍꯥꯏꯔꯒ ꯑꯩ ꯃꯌꯥꯝꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯀꯥꯏꯅꯗꯕꯒꯤ ꯌꯥꯊꯪ ꯑꯗꯨ ꯂꯧꯖꯒꯦ꯫